ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯣꯅꯨꯡꯗ ꯇꯦꯡꯊꯥꯈꯣꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 10ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯀꯥꯂꯤꯃꯥꯏ ꯏꯃꯥꯒꯤ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯕ ꯅꯣꯡ ꯃꯄꯩ-ꯃꯄꯩꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈꯤꯕ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯗꯣ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯧꯒꯨꯝꯅ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ "ꯀꯔꯤꯁꯨ ꯀꯤꯕꯤꯒꯅꯨ, ꯑꯩ ꯌꯥꯎꯔꯤ, ꯑꯩꯅ ꯊꯣꯛꯄ ꯂꯩꯇꯥꯏꯅꯒꯅꯤ, ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯕꯤꯌꯨ, ꯃꯌꯥꯝꯅ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯟꯖꯤꯟꯅꯗꯨꯅ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯤꯗꯨꯅ ꯆꯦꯟꯅꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ" ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯀꯥꯂꯤꯃꯥꯏꯒꯤ ꯃꯟꯗꯤꯔ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯊꯧꯔꯝ ꯑꯗꯣ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯗꯤꯅꯣꯕꯟꯇꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯣ ꯀꯞꯅ ꯂꯥꯎꯅꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯅ ꯗꯤꯅꯣꯕꯟꯇꯒꯤ ꯃꯅꯥꯛꯇ ꯇꯝꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯀꯔꯤ, ꯅꯨꯄꯤ ꯑꯃꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯕ? ꯍꯣꯏ, ꯏꯄꯨ ꯑꯃꯥꯏꯕ, ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯀꯥ ꯈꯨꯗꯤꯡꯒꯤ ꯐꯛꯂꯥꯡ ꯑꯃꯗꯒꯤ ꯐꯛꯂꯥꯡ ꯑꯃꯗ ꯐꯥꯎꯗꯨꯅ ꯆꯦꯟꯈꯤ, ꯀꯝꯗꯧꯅ ꯐꯥꯎꯔꯤꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯐꯔꯦ, ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯂꯥꯛꯂꯒ ꯇꯝꯂꯨꯔꯣ, ꯑꯩ ꯁꯣꯝꯗ ꯊꯧꯔꯝ ꯇꯧꯔꯛꯀꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯤ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯗꯤꯅꯣꯕꯟꯇꯗ ꯍꯥꯏꯔꯤ, "ꯗꯤꯅꯣꯕꯟꯇ, ꯅꯍꯥꯛꯅ ꯂꯩꯀꯥꯏ, ꯈꯨꯜ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯔꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯅꯤꯡꯕ ꯅꯤꯡꯊꯧ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯇꯥꯕꯅꯤ꯫" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯤꯅꯣꯕꯟꯇꯅ ꯆꯤꯡꯅꯕ ꯂꯩꯇꯅ "ꯀꯔꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯧꯒꯦ" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯁꯠ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯍꯥꯏ, ꯀꯅꯥ ꯂꯩ? ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯖꯩꯒꯒꯤ ꯄꯣꯠꯂꯝ ꯂꯥꯡꯉꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯗꯤꯅꯣꯕꯟꯇꯒꯤ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯖꯩꯒꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯡꯂꯤ꯫ ꯑꯗꯨꯒ ꯃꯩ ꯍꯧꯒꯠꯈ꯭ꯔꯦ꯫ ꯅꯥꯀꯟꯗꯅ ꯏꯔꯣꯏ ꯑꯗꯣ ꯗꯤꯅꯣꯕꯟꯇꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯣꯕꯟꯇꯅꯁꯨ ꯏꯔꯣꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯗꯤꯅꯣꯕꯟꯇꯅ ꯈꯪꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯣꯕꯟꯇꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ "ꯑꯣꯖꯥ ꯑꯃꯥꯏꯕ, ꯌꯦꯡꯕꯤꯌꯨ, ꯏꯔꯣꯏ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯩ ꯌꯥꯜꯂꯦꯅꯦꯍꯦ꯫ ꯌꯦꯡꯉꯨꯇꯨ, ꯏꯔꯣꯏ ꯑꯁꯤꯅ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯂꯦ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯣꯏ ꯑꯁꯤ ꯃꯍꯥꯛꯇꯤ ꯁꯔꯒ ꯌꯧꯕ ꯐꯪꯖꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯁꯔꯒ ꯌꯧꯍꯟꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤꯕꯅꯤꯅꯦ꯫ ꯐꯔꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛ ꯅꯨꯡꯅꯥꯡꯒꯅꯨ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯂꯣꯀꯣ꯫ ꯍꯥꯏ, ꯀꯅꯥ ꯂꯩ? ꯑꯩꯅ ꯍꯣꯔꯦꯟ ꯈꯨꯕꯥꯛ 3ꯂꯛ ꯈꯨꯔꯛꯄ ꯃꯇꯝꯗ ꯊꯥꯡꯇꯨꯞ ꯑꯃꯨꯛꯇ ꯏꯔꯣꯏ ꯑꯁꯤ ꯇꯨꯞꯍꯟꯅꯕ ꯀꯛꯀꯗꯕꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ "ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯔꯣꯏꯒꯤ ꯃꯉꯛ ꯑꯁꯤꯕꯨ ꯊꯥꯡꯍꯥꯏ ꯑꯃꯨꯛꯇ ꯇꯨꯞꯅꯕ ꯀꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯝꯗꯧꯅ ꯀꯛꯀꯗꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯋꯥ ꯃꯈꯥ ꯇꯥꯒꯅꯨ, ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯇꯪ ꯇꯧꯔꯛꯎ" ꯍꯥꯏꯕꯗ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ "ꯅꯪ ꯇꯧ" ꯍꯥꯏꯗꯨꯅ ꯏꯟꯅꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯅꯨꯄꯥ ꯑꯃꯗ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯊꯥꯡꯄꯥꯛ ꯑꯗꯨ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯣꯕꯟꯇꯅ ꯑꯃꯥꯏꯕ ꯑꯗꯨꯗ "ꯏꯄꯨ, ꯀꯔꯤꯅꯣ? ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯁꯥ ꯃꯎ ꯐꯔꯕꯁꯤꯡ ꯑꯁꯤꯗꯗꯤ ꯈꯟꯗ꯭ꯔꯗꯨꯅ ꯆꯨꯝꯅ ꯏꯟꯁꯥꯡ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯕꯒꯤ ꯊꯝꯂꯤꯕ ꯃꯌꯥꯡ ꯀꯪꯕ ꯏꯅꯥꯏ ꯑꯁꯤ ꯈꯟꯕꯤꯔꯤꯕꯁꯤꯕꯨ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯗꯤꯅꯣꯕꯟꯇꯗ ꯍꯥꯏꯔꯤ, "ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯌꯥꯝꯅ ꯊꯥꯡ ꯑꯁꯦ ꯅꯪ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯏꯟꯅꯔꯛꯄꯗ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯕꯗꯤ ꯊꯥꯡꯍꯥꯏ ꯑꯃꯨꯛꯇ ꯇꯨꯞꯍꯟꯒꯦꯁꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯗꯨꯅ ꯐꯟꯗꯨꯅ ꯂꯦꯞꯂꯤꯕꯁꯤ ꯑꯩꯅ ꯎꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯤꯕꯅꯤ꯫
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯗꯤꯅꯣꯕꯟꯇꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯩꯒ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯪꯖ ꯍꯩꯖꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯦꯀ꯭ꯔꯨꯛ ꯑꯃꯗꯤ ꯁꯤꯡꯗꯨꯔꯒ ꯌꯥꯅꯔꯕ ꯄꯣꯠꯂꯝ ꯑꯗꯨ ꯕꯪ ꯕꯪ ꯆꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯑꯇꯤꯌꯥ ꯃꯊꯛꯇ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯂꯤ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄꯗꯒꯤ ꯀꯣꯅꯨꯡꯒꯤ ꯆꯦꯛꯄꯜ ꯃꯟꯗꯤꯔ ꯑꯌꯥꯝꯕ ꯅꯤꯡꯈꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯗꯣ ꯌꯥꯔꯦ ꯈꯪꯂꯦ, ꯑꯃꯨꯛꯀ ꯀꯔꯤ ꯇꯧꯔꯨꯒꯦ ꯌꯦꯡꯉꯨꯆꯣ, ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯀꯣꯅꯨꯡꯗꯒꯤ ꯏ ꯁꯤꯟꯊꯔꯛꯂꯕꯗꯤ ꯏ ꯁꯤꯟꯊꯔꯛꯂꯤꯕ ꯖꯒꯥ ꯑꯗꯨ ꯅꯈꯣꯏꯅ ꯈꯪꯍꯧꯒꯗꯕꯅꯤ꯫ ꯈꯪꯅꯅꯕ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯝꯃꯨ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯏ ꯁꯤꯟꯊꯔꯛꯂꯤꯕ ꯖꯒꯥ ꯑꯗꯣ ꯇꯥꯛꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯀꯔꯝꯕ ꯃꯐꯝꯗ ꯏ ꯁꯤꯟꯊꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯍꯥꯛꯅ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥꯗ ꯃꯨꯁꯤꯜꯂꯝꯂꯤꯕ ꯑꯗꯣ ꯖꯔ ꯖꯔ ꯍꯦꯟꯅ ꯃꯨꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯟ ꯆꯕꯨꯟꯁꯤꯡ ꯄꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯆꯥꯎꯔꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯒꯨꯝꯅ ꯏꯔꯩꯒꯨꯝꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯍꯦꯟꯅ ꯎꯪꯈꯠꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯈꯨ ꯑꯅꯤ ꯊꯣꯛꯂꯛꯂꯤ ꯑꯗꯨꯗꯨꯒ ꯑꯇꯤꯌꯥ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅꯅ ꯄꯨꯈꯤ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤꯁꯨ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛ ꯖꯩꯒ ꯇꯧꯔꯤꯕ ꯗꯤꯅꯣꯕꯟꯇ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯅꯥꯏ ꯃꯌꯥꯝꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯊꯪ ꯂꯥꯛꯄꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯗꯤ ꯌꯧꯔꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯈꯤ꯫ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯊꯪ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯣ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯛꯈꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯣ ꯃꯅꯥ ꯀꯦꯟꯗꯨꯅ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯎꯅꯥꯅ ꯁꯣꯔꯣ ꯂꯥꯎꯅ ꯍꯨꯝꯗꯨꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯃꯤ ꯐꯥꯎꯕ ꯆꯦꯟꯊꯨꯗꯨꯅ ꯇꯨꯒꯦ ꯐꯥꯎꯕ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯐꯝꯊꯗꯨꯅ ꯃꯈꯣꯏ ꯈꯥꯡꯅꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕꯗꯨꯗꯤ ꯂꯩꯋꯥ ꯁꯣꯟꯕ ꯂꯦꯞꯇꯦ꯫ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯅ ꯌꯥꯝꯂꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨꯅ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯗꯌꯥꯄꯇꯤꯕꯨ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯥꯏ ꯑꯃ ꯆꯦꯜꯂꯛꯂꯤ ꯀꯣꯅꯨꯡꯗꯒꯤ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯏ ꯇꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏ ꯀꯅꯥ ꯂꯩ? ꯏꯔꯣꯏ ꯑꯗꯣ ꯄꯂꯤ ꯀꯛꯂꯣ ꯍꯥꯏꯗꯨꯅ ꯈꯨꯄꯥꯛ 3ꯂꯛ ꯈꯨꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯡ ꯑꯗꯣ ꯋꯥꯡꯅ ꯍꯥꯏꯒꯠꯇꯨꯅ ꯅꯨꯄꯥ ꯑꯃꯅ ꯏꯔꯣꯏ ꯑꯗꯣ ꯊꯥꯡꯍꯥꯏ ꯑꯃꯨꯛꯇ ꯃꯉꯛ ꯑꯗꯣ ꯇꯨꯞꯅꯕ ꯀꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡꯉꯛ ꯉꯛꯈꯤ ꯑꯗꯨꯒ ꯃꯉꯛ ꯇꯨꯞꯅꯅꯕ ꯀꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯥꯎꯕ ꯉꯛꯆꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯆꯥꯎꯕ ꯃꯉꯛ ꯑꯃ ꯀꯛꯇ꯭ꯔꯤ ꯑꯗꯨꯒ ꯉꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯔꯣꯏ ꯑꯁꯤꯒꯤ ꯃꯉꯛ ꯑꯁꯤꯕꯨ ꯑꯩꯅ ꯀꯛꯄ ꯉꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯉꯛꯆꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯗꯣ ꯑꯩꯅ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯌꯥꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤꯕꯁꯤ ꯗꯤꯅꯣꯕꯟꯇ ꯑꯃꯗꯤ ꯑꯃꯥꯏꯕ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯑꯇꯩ ꯃꯤꯌꯥꯝꯗꯤ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯅꯝꯃꯨ ꯍꯥꯏꯗꯨꯅ ꯊꯅꯝꯂꯤꯕꯅꯤ꯫ ꯑꯃꯥꯏꯕ ꯑꯃꯗꯤ ꯗꯤꯅꯣꯕꯟꯇ ꯁꯒꯣꯜ ꯊꯧꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯏ ꯇꯥꯔꯛꯏ ꯍꯥꯏꯕ ꯃꯐꯝ ꯑꯗꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯤꯅꯣꯕꯟꯇꯒ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯦ ꯏꯕꯨꯡꯉꯣ ꯗꯤꯅꯣꯕꯟꯇ, ꯏ ꯇꯥꯔꯛꯂꯤꯕ ꯃꯈꯨꯜ ꯑꯁꯤꯗ ꯅꯍꯥꯛꯅ ꯈꯨꯕꯥꯛ ꯑꯗꯨ ꯅꯝꯗꯨꯅ ꯊꯝꯃꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯤꯅꯣꯕꯟꯇꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯊꯝꯂꯨꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯊꯝꯈꯤꯕꯒꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯗꯌꯥꯄꯇꯤꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯣ ꯃꯊꯪ ꯃꯃꯤꯠꯇ ꯎꯔꯛꯈꯤ꯫ ꯑꯗꯨꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧ ꯈꯣꯏꯗꯦꯝꯕꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯌꯥꯗ ꯍꯔꯥꯎꯈꯤꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯊꯪ ꯂꯣꯏꯅꯃꯛ ꯎꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯎꯔꯛꯄꯗꯨꯗ ꯃꯍꯥꯛ ꯑꯁꯦ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯥ ꯊꯛ ꯅꯤꯛꯇꯨꯅ ꯃꯃꯤꯠꯇꯣ
longkhak longna pangduna ngorok ngukri masado thak thak nikladuna makok ado nomadon thaktan yengkhatuna makut masado karak karak kutum tasankri aduga mayado karak karak chiknaraga mahak yamna wana khangli adumna tawrakpa aduda amaibaduna yare yare matamse chapchare kana kana lei ningthau binodanta si athu matamda kalimai gi mandir adu yonguna ba puro hairakpadagi khonglei thuna mayam do parap parap senduna dinobantabu thangduna porakli aduduga kalimai gi mandir aduta phamthali amaiba aduna dinobantagi masada hauji hauji changliba dayapati gi thawai mirel asi kauthoktuna jaiga tawriba aduki akoibada paihanduna thamlanabagi damakta honarakli adama torokpada dinobantadi wabana loiri tabak asida dinobantagi thawaisu mangnaragatra haiduna khunjamiyamsu pakhatnaribani masidagidi amaiba aduna namduna dinobantagi masadagi dayapatigi thawai adubu chingthorakli matam aduta dayapatina karigino amaiba nahakna aina tawba thabakta asuyamna jelibase kunungase aina kalambani aduna aina tawningba thabak tawgani hairakli matam aduda amaiba aduna nahakna tawningba thabak tawbada karigino nahakna nangi nachanupa karisu khangitaba asibu harnaba honariba nahakti afaba mama natti hairi matam aduda dayapatina yamna sauna amaiba aduda mabit langkhaktuna yenglaga hairakli kunungase aihakna kanjarakpani maram aduna aigi oigedabani kunung asida kanasu leibe yaroi haiduna kanna kanna laurakhi matam aduda amaiba aduna phare adu orbadi nangna ngamlagana kunung aduda leiyu aduga aina ngamlagana nangbu aina tanthokani haiduna leiwa khara solaga mekruk amadi chindurga yansannaraba mahakna hojik saidagi semliba mainungda chaisiliba maina chakpa posakato khubang khubang mainung adu langsinduna mahakna murum murum leiwa khara sonba hauraklei leiwa aduna hek solakpaga ngasaidagi mandir adugi akoibada ungdru leiriba thawai mirel singado haujikti dayapati ki manakta koina phamlari matam aduda dayapati na hauna hauna noklaga nakhoina aingoda karibu toba ngamjarigiduibano haiduna hauna hauna noklingai nakandagi lutragi thawai mirel tholakli madu ubada dayapati kibugum tumina leikhi amaiba aduna haujikti amabo ore nakhoi punamak aina kunung asita leiba yararoi haiduna tanthok-labani aduga nakhoi singdi saragada yauragani aduga phatraba thabak tawriba dayapati buna nakhoina pinimba dandi piro aduga nakhoi gidamaktasu aina pamkokpiduna iroi ama pali khaktuna kalimai imada haijarabani hairi kalimai imana thaujan biduna haujikti nakhoi singase saragada yauba yaragani aduga dayapati aduga lutra makhoi anidi tawjuruba papki mahaina haibadi leipak amagi laiga pangkhak oiraba ningthau amabu hatlubagidamak makhoidi nakhoigi makha ponduna nakhoigi yathang ngaiduna hinglagani hairakhi wafam madu tabada dayapati gi thawai mirel aduna khangsau sauraduna amaiba adugi mangaksamadu melanaba songsalai matam maruda khonglei thuna khoidemba ningthaugi thawai mirel aduna nakandagi thangsang sattuna dayapati da hairakpada dayapati thangsang aduna panduna nakanda yamna wana chaina khangli matam aduda amaiba aduna haujikti matram leitri maram aduna nakhoisu nangi dahan phamda hanjaru aduga hauji ningthau oiragadaba dinobantada nakhoina yaiphamangol piram muhairi matam aduda khoidemba ningthaugi thawai mirelna dinobantada yaiphamangol piduna mahakna leipak ase ngaksarasunu haiduna hairi tawriba thokliba thabak khudimak ase dinobantaga loinariba manai masalsing amadi khunjasingna kari amata ubanati amaiba adunadi ubagi wani matam aduda dayapati amadi lutra maibina phare nakhoina ngambana nakhoina tawro aikhoina ngambana aikhoina tawromlani hairamlaga mandir adugi akoibada leiriba miyuising aduda makhoina yamlaba makhoigi timulai musing ado kauthoraktuna thajinduna haranabagidamakta honarakli tawriba punamak adu khoidemba ningthau amati mahaki loinapi tampha makhoina loinamak khangbana maram moiraga haujikti dayapati amadi lutra makhoigi makhada su leikhiba oibanina makhoi anina yamna laina dayapati amadi lutra bu phajinduna thamkhri masigi matung haujikti mafam madu thadoktuna kunung adu leiramba thawai mirel punamak ado chaiga tawriba mai aduna makhoigi chawraba thong ama semkhri
ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯗꯣ ꯆꯠꯈꯤꯕꯗꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯎꯔꯤ ꯇꯌꯥꯄꯇꯤ ꯑꯃꯗꯤ ꯂꯨꯇ꯭ꯔꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯂꯥꯏꯃꯨ ꯃꯌꯥꯝꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯂꯣꯏꯁꯤꯟꯈꯤ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯍꯦꯛ ꯂꯣꯏꯁꯤꯟꯈꯤꯕꯒꯗꯤ ꯑꯇꯤꯌꯥ ꯃꯊꯛꯇ ꯃꯝꯂꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯅꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯦ ꯂꯩꯕꯥꯛꯁꯦ ꯏꯪ ꯇꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕꯁꯨ ꯄꯥꯡꯊꯣꯛꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯕꯤꯅꯣꯗꯟꯇ ꯃꯍꯥꯛ ꯋꯥꯃꯟꯈꯤꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯤꯅꯣꯕꯟꯇꯕꯨ ꯍꯧꯗꯣꯛꯂꯔꯤ ꯃꯇꯝ ꯑꯗꯨ ꯗꯤꯅꯣꯕꯟꯇ ꯍꯧꯒꯠꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨ ꯂꯥꯟꯃꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯌꯨꯝꯊꯛꯇ ꯌꯥꯝꯅ ꯄꯤꯛꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯎꯪꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯆꯧꯕ ꯑꯗꯨꯕꯨꯗꯤ ꯐꯈ꯭ꯔꯦ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯍꯥꯏꯔꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯎꯔꯛꯄꯅꯤ ꯏꯔꯩ ꯑꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯂꯥꯎ ꯍꯥꯏꯔꯛꯄꯗꯒꯤ ꯗꯤꯅꯣꯕꯟꯇ ꯄꯔꯞ ꯄꯔꯞ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯔꯩ ꯃꯆꯥ ꯑꯃ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯅꯣꯡꯂꯩꯒꯤ ꯏꯔꯩ ꯑꯃ ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯗꯤꯅꯣꯕꯟꯇꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯅꯣꯕꯟꯇꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏ ꯅꯍꯥꯛꯅ ꯄꯥꯝꯂꯕꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯗꯔꯕꯥꯔꯗ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯕꯗꯒꯤ ꯗꯤꯅꯣꯕꯟꯇ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯤ ꯗꯤꯅꯣꯕꯟꯇꯅ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯏ ꯅꯈꯣꯏꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯏꯟꯅꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯂꯛꯄꯗꯨꯗ ꯕꯤꯅꯣꯗꯟꯇꯅ ꯐꯔꯦ ꯅꯈꯣꯏ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯋꯥꯖꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯁꯨꯝ ꯆꯤꯡꯂꯤ ꯑꯗꯨꯝꯅ ꯆꯤꯡꯂꯛꯄꯗꯨꯗ ꯕꯤꯅꯣꯗꯟꯇ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯀꯔꯤꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯣ ꯑꯁꯨꯝ ꯆꯤꯡꯂꯝꯕꯗꯒꯤ ꯃꯤ ꯑꯃꯅ ꯍꯧꯒꯠꯂꯛꯄꯒꯨꯝ ꯐꯃꯨꯡ ꯑꯗꯣ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯧꯒꯠꯂꯛꯂꯒ ꯌꯨꯡꯂꯒ ꯂꯩ ꯑꯗꯨꯒ ꯕꯤꯅꯣꯗꯟꯇꯔꯣꯝꯗ ꯇꯥꯁꯜꯂꯛꯏ ꯑꯗꯨꯝꯅ ꯇꯥꯁꯜꯂꯛꯄꯗꯨꯗ ꯕꯤꯅꯣꯗꯟꯇ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯦꯟꯊꯣꯛꯏ ꯑꯗꯨꯒ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯕꯤꯅꯣꯗꯟꯇꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯅꯥꯏꯁꯤꯡ ꯀꯩꯗꯧꯔꯕꯒꯦ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯐꯃꯨꯡ ꯑꯗꯨꯅ ꯐꯩꯔꯦꯡꯅꯅ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯑꯁꯨꯛ ꯂꯨꯝꯈ꯭ꯔꯕ ꯃꯤ 14 ꯊꯥꯡꯂꯤꯕ ꯆꯥꯎꯔꯕ ꯐꯃꯨꯡ ꯑꯁꯤ ꯏꯅꯤꯡꯊꯧꯅ ꯃꯇꯧ ꯀꯔꯝꯅ ꯊꯥꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯗꯟꯇꯅ ꯑꯩꯅ ꯊꯥꯡꯕ ꯅꯠꯇꯦ ꯃꯁꯥ ꯃꯇꯣꯝꯇ ꯍꯧꯒꯠꯂꯛꯂꯤꯕꯅꯤ ꯀꯥ ꯑꯁꯤꯗ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯩꯔꯤ ꯂꯥꯟꯐꯝ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯑꯃꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯀꯧꯔꯛꯎ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯣ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯤꯡꯊꯧ ꯕꯤꯅꯣꯗꯟꯇꯅ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯤꯅꯣꯗꯟꯇꯗ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯑꯃꯅ ꯁꯥꯟꯅꯔꯝꯕ ꯌꯥꯝꯂꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯂꯩꯔꯤ ꯃꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯩꯅ ꯁꯣꯏꯗꯅ ꯖꯩꯒ ꯇꯧꯗꯨꯅ ꯀꯣꯛꯊꯣꯛꯄꯤꯔꯒꯅꯤ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯃꯗꯣ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯩꯅꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯤꯅꯣꯗꯟꯇ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯅꯤꯅꯥ ꯇꯥꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯤ ꯕꯤꯅꯣꯗꯟꯇ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯤꯡꯈꯥꯏꯈ꯭ꯔꯕ ꯆꯦꯛꯄꯜ ꯃꯟꯗꯤꯔꯁꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯣꯏꯆꯠ ꯆꯠꯄ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯀꯌꯥ ꯑꯃ ꯎꯏ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯄꯥꯎ ꯇꯝꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯗꯟꯇꯅ ꯈꯪꯂꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯂꯨꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯕꯨꯠꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯗꯣ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯕꯤꯅꯣꯗꯟꯇꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯥꯡꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯥꯡꯂꯛꯄ ꯑꯗꯨꯗ ꯕꯤꯅꯣꯗꯟꯇꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ
ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯣꯏꯗ ꯀꯠꯇꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯗꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯏ ꯈꯔ ꯄꯥꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯗꯟꯇꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯁꯣꯔꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠꯇꯣ ꯂꯦꯊꯠꯇꯨꯅ ꯏ ꯈꯔ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯏ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯂꯧꯁꯤꯜꯂꯤ ꯀꯔꯤꯒꯨꯝꯕ ꯏ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯨꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯥꯝꯂꯕ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯨꯇ꯭ꯔꯥꯅ ꯁꯥꯟꯅꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯧꯁꯤꯟꯗꯨꯅ ꯏ ꯑꯗꯣ ꯄꯤꯊꯛꯂꯤ ꯏ ꯑꯗꯣ ꯊꯛꯂꯨꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯗꯤꯅꯣꯕꯟꯇꯒꯤ ꯃꯈꯥꯗ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ ꯏꯕꯨꯡꯉꯣ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯇꯤ ꯈꯣꯌꯨꯝ ꯂꯥꯏ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯇꯝꯅ ꯂꯥꯏꯁꯤꯡ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯩꯔꯕꯅꯤ ꯅꯍꯥꯛꯀꯤ ꯏ ꯆꯥꯔꯕꯅꯤꯅ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯌꯥꯊꯪ ꯇꯧꯔꯣ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯅꯈꯣꯏꯒꯤ ꯅꯍꯟꯐꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯩꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥꯐꯝ ꯑꯗꯨꯃꯛ ꯗꯤꯅꯣꯕꯟꯇꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯁꯠꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯂꯨꯇ꯭ꯔꯥ ꯑꯃꯥꯏꯕꯅ ꯁꯥꯟꯅꯔꯝꯕ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯈꯣꯝꯖꯤꯟꯗꯨꯅ ꯉꯁꯥꯏ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯍꯨꯝꯖꯤꯟꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯎꯪꯂꯒ ꯂꯩꯔꯝꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯐꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡꯐ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛ ꯄꯤꯕꯗꯒꯤꯗꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯧꯔꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯕꯅ ꯆꯤꯡꯂꯝꯕ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯄꯨꯡꯐ ꯐꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯤꯅꯣꯕꯟꯇꯗꯣ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ